अहानबदा मरुइबा पाउ Manipur Legislative Assembly की मिफम sitting सुगदबा मांद्रे थांगजा अमसुंग नोमाइजिंग याक्सिलबदी सुरबा याय मार्च अमदगी मिखलगी कोड ऑफ कंडक्ट लाकपा याना लेरे वीडियो कॉन्फ्रेंस की खुथांगदा यूनियन मिनिस्टर सुरेश प्रभुना इम्फाल एयरपोर्ट हैंगर एसोसिएटेड एप्रोन अमदी लिंक टैक्सीवे सानबा उरेप उयुंग तमख्रे इम्फाल मोरे लंबी चाही अनि अहुंगी मनुंगददी 4 लेन ओरेगनी हाइना चीफ मिनिस्टर एन बिरेन हाइख्रे अमदी मागिनी हाइबदा कना लेजद्रबा अखोम नायन पुंसी की लाइबक थिबा थौदोक अमदगी हौगत कांखतपा ngamdana अवाबा पुंसी मरेल अमदा लेलहौरी खुरुमजरी टाइम्स ऑफ मणिपुर न्यूज मियेंग ताबिरिबा पुंगना उपु तरामना ओक्चरी हौजे पाउ संदोंगना पिजरी हौजिक चथरिबा 13 सुबा मणिपुर विधान सभा की 13 सुबा बजेट मिफम असिगी सिटिंग 13 लेगदरिबा असि सुबा ngamloidabagi फिवमदा लेरे सिटिंग मसिंग सुहनगे हाइबा ताराबदी मथंगी चटना कांगलोन कांथोक्तुना थांगजा अमसुंग नोमाइजिंगदसु मिफम चथबा मथौ तारी मसिगी अयाबा मणिपुर विधान सभा की बिजनेस एडवाइजरी कमिटी की मिफमना वारेप लौबसु मथौ तारी हिरम मसिगी मतांगदा टॉम टीवी ना फंगबा पाउगी मतुंग इनदी चटलिबा चही असिगी अप्रैल थागी अंगनबा सरुक्ता पांगथोक्लबा याय हाइना थाजनरिबा लोकसभा मिखलगी इलेक्शन कोड ऑफ कंडक्ट मार्च की तांग अमा नत्रगा अनिदा इलेक्शन कमीशन ऑफ इंडिया ना लौथोक्लकपा याना लेरे करिगुंबा ECI ना इलेक्शन कोड ऑफ कंडक्ट असि लौखलकपा ताराबदी मणिपुर विधान सभा मिफम चथबा यादनबा टेंशन बा मथौ तारी लुरिबदी लेंगांग असिना शासन तौबदा सिजनगदबा सेंफम सिंह चथरिबा मिफम असिना पास तहोबगी तंगाइफदबा लेरिबनी मणिपुर की गवर्नर डॉक्टर नासमा हेप्तुलाना लेंगांगना पाइखलिबा थबक थौरम सिंगदा युमफम ओइबा महाकी वारोल पिरदुना था असिगी कुंदा हौदोखिबा मणिपुर लेजिस्लेटिव असेंबली की मिफमदा लेंगाक शासन की थौदांग लौरुरो हाइना केंद्र हुंफुगी मियामना थांगलखिबा मिहुत ओइरिबा मणिपुर लेजिस्लेटिव असेंबली की मेंबर सिंगना लेबाकी अरुबा तांकक अमसु ओइरिबा हौजिक चथरिबा मणिपुर लेजिस्लेटिव असेंबली की बजेट मिफमसु सरुक याखिद्रे चथरिबा बजेट सेशन असिगी ngasi humni suba numita mifam mapung fana chathakhrabasु ruling amasung opposition haina khaidoktu thamliba house ki seat singda member sing suna laktabana ihang hanghi ngasigi session coverage toba chathiba tom tv ki paumina press gallery dagi uba matamda ruling ki maikaida thariba seat singdasu hangduna leiba aduga opposition ki maikaidana hena hangduna leiba thengnarakhi masima house ki member singna lenga ki thabak thौदा पुकनिंग चंगदरब्रा हाइबगी अचौबा वहंग अमा ओइरे चथकिबा सेशन असिगी बिजनेस प्रोसीडिंग की सरुक अमा ओइरिबा स्पीकर ना मेंबर हुमफु लेरिबा असेंबली दा वांगजिंग तेंथा केंद्र की MLA पाउनम ब्रोजेन मसागी ओइबा चिनबा लेबना ngasiगी सेशन यावबा ngamdoidore मसिगी दमक सुटी पिबियु हाइना स्पीकर दा थारकपा महाकी वारोल स्पीकर ना हाउस पुथोखी अदुगी सुटी अदु हाउस की मेंबर सिंगना अयाबा पिखी लमदम असिगी लाइक लाइसु हैरबा मसागी होटनानिंगबा अमसुंग लेबाक असिगी सेमिटलोंदा कानबा पीगनी खनबा इनखलकलिबा नहा कयाबु ngasiगी लेंगांगना मिराइबा लेते मखोगी अनिंगबा अपाम्बा लोतुना लरिबा है सिंगबसिंग अदु मपान थोंगदा पुथोक हन्नबगी पांदमदा ngasiगी लेंगांगना भारत सरकारना लौखलकपा थौरांग अमगी मखादा स्टार्टअप पॉलिसी असि पाइखतपनी ngasiदी मदुगी कानबा अखोय उबा फंगले वाफम असि ngasi मणिपुर विधान सभादा ऑपोजिशन की MLA ओरिबा ओ सूर्य कुमारना हंगलखिबा वाहंगी पाउखुमदा हाउस की लीडर सु ओरिबा चीफ मिनिस्टर एन बिरेना हाउस फोंगदोखिबनी चीफ मिनिस्टर एन बिरेना मखा तारदुना हौखिबा चहीदा स्टार्टअप की मखादा खुदोंग चाबा पिबियु हाइना लमदम असिगी नहा लिसिंग हेनबना लिसिंग अनि हेनबना एप्लीकेशन पिरखि मखोगी मनुंगदा सुबनतगी मियोय चहुम खक लेंगाकना खंगलगा खुदोंग चाबा पिखि लेंगाकना खंगलबा बेनिफिशियरी सिंग अदुदा तराई तराइना सेल हेक्तमक पिथोकपा लेते मखोइना तौगदरिबा पांदम अदु येंबगा लोइनाना चीफ मिनिस्टर मसामक याउना इंटरव्यू लौदुना मतिक चाबा सिंग खनबनी खलबा सिंग अदु अमुक हन्ना इंस्टीट्यूट ऑफ कोऑपरेटिव मैनेजमेंट ICM की मखादा था अहुम की ओइबा ट्रेनिंग पीरबा मतुंग सेंथंग सिंग पीबनी चाही असिगी ओइनसु एप्लीकेंट लिस्टिंग मरी की मथक्ता एप्लाई तौरकली मसीदगी सु मतिक चाबा सिंग खनगनी हंदकी ओइना ममांग चाहीदा लुपा करोड़ 30 पीरंबदगी
crore kunmangada hantarakli masimang mamangi beneficiaries khanaba honabada matam thengthakibanani darkar lerabadi Bharat Sarkar gi planning department da hengatpinaba taknagani haiki Bharat Lengaki Commerce and Industry amadi Civil Aviation ki Union Minister Suresh Prabhuna video conference ki khutangda hanger associated apron amadi link taxiway sanaba urep uyung tamkhre ngasi Union Minister of State Jayant Sinha Lok Sabha ki MP Thokchom Mainya Rajya Sabha ki MP Khetrumeyum Bhavananda MLA Dr. Radheshyam Yumnam amadi MLA S Subhash Chandra Saruk Yaduna Imphal gi airport ta pangthokiba chinglem laba thoram aduda Saruk Yakiba MP T Manyana Imphal airport asida plane sing thamnaba hanger leirabadi angan basaruk amadi numidang athengbagi flight schedule tawba yaragani flight journey na maram oiraga numit chupa ama matam manglamba adu kokhan bangam lagani airport upgrade tawrakpa asina Imphal airport asi tasengna international airport amagi chap chaba wahan thok leiragani haiki with the coming of this hangar and this associated apron perhaps aircrafts can stay here overnight and we will be having perhaps late night flight taking off from here at the same time very early flight also. So as I said just now, here the sun rises very early. So if we start a flight in the morning around 6 or 6:30, it will take us to Delhi or any part of the country by 9:30. So we have the full day working day before us. At the same time, when suppose from Delhi comes around 7, reach here 9, no problem for that. So like this, with this improvement in infrastructure, we'll have more advantages and more facilities for all of us, and we'll be well connected. At the same time, this has become an international airport. Jati ki mapa Mahatma Gandhi ki chamaga yankhai shuba mapo kumonga mari leinana Ministry of Road Transport and Highways amadi Kalinga Motor Sports Club Odisha anina khusamnana shinba motor car rally Myanmar gi Rangoon gi damak ngasi ayuk Manipur gi Chief Minister N Birena Chingmirong da leibak class Hotel Classic Grand gi lamthakre Flag off tawbagi thoram aduda Chief Minister N Birena Mahatma Gandhi na pamjaramba ahingsa gi lambi da ngasi pangthokiba car rally asina na hongnana ningsingbagi tanja ama piri madugi sumathakta road safety gi matangda rally asina miyamda pauzal piri Manipur asi South East Asia leibak singa faudok fauzen tawbada yamna maru oiba mafam ama ori masimangna lalon itik tourism na chingba hiram kayada achoba scope ama lei Imphal More lambi asi chahi ani ahum gi manungdadi 4 lane oiragani amadi mapan leibak singda chathok sasin amadi lalol itik tawbadasu achauba ahongba ama laklagani haiki The rally will help in reaffirming our belief in the principle of truth and non-violence, as well as in enhancing awareness on road safety. Gandhi's fundamental belief is in Saitya, the truth, which he also called God. Gandhiji believed in the twin principle of Satyagraha and Ahimsa. The philosophy of Satyagraha holds that every human being is capable of doing well and thinking good. Satyagraha's aim is to bear self-suffering in order to generate a meltdown on part of the Hauzi Ramsa amadi SSA gi Oza Singh thabak lepagi khongjang changsileba asigi matangda paladuna mahakna hai Ramsa SSA gi Oza Singh asi project amagi makhada contract oina lawgadabani adubu matam adugi lengakna makhoibu regular oina lawrambani central project oibana Oza Singh gi tolob ki senfam center dagi thadorakpani Masida state government ki oiba mityengda Ramsa SSA gi Oza Singh asi athuba matamda state absorb tawragani thabak lepa khongjang handokpiduna isa gi thabakta mai onsin biu haiki Ramsa ki selaibak thibani an tasengbadi Ramsa gi si amkhoi gi magi tam ma lei hajariba madugi oina tawrgana contract ki type ta scheme dugi oina tawrungda basi tawdabida direct recruitment tawsalamaba Tolop na direct ID permanent oina aduga tolop na mu adagi pirakpadu aduna salaiba adu somda regular kaino oiraga di tolop si chawba adu adagi pirai du 50% bo phadraba adugi the backlog khara tolop si inkhatpa khara leiba aduna husi leiba financial condition
ai hanjannasu hainingdabni mamanda thabak mayam ama hapsalambagi problem khara leibase masina ngamdabni adubu moi hana already join tawraga leikrabasing sangrabasing do koi sympathetically ai khannagani aduna ai gi moida gi na hainingmadi koi sigi budget session kai kai se loiraga ai kari kari tawba yaba moibu phajana absorb tawnanaba adi mafam chana thamnanaba do akoi honage aduna yaragadi strike kumba kari kumba si aningai sedin process tawbigano na imadama appeal taw Panba yabadi rally asida punna Mahindra Scorpio tara amadi participant nifuna saruk yari. Haukiba February marida New Delhi gi Rajghatage Minister of Road Transport and Highways Nitin Gadkari na lamthaki bani. Delhi dagi Gujarat, UP, West Bengal, Dhaka, Tripura, Assam fauduna laklaga ngarang Imphal da thunglaki bani. Manipur leingangna lamdam asida lairaba leihalloi haina laurabasu ngasisu lamdam asida lairabagi pankhai makhada leiba hingnabagi landfamda awaba kaya mayoknariba punsi kaya hingli makoising adugi manungda magini haibada kana leijadraba punsigi laibak thiba thodok amadagi haugat kangkhatpa ngamdana akhom nayan awaba punsi marel amada lelhauri hiramasida report ama Manipur leingakna lairaba leihalloi amadi lairaba muthatkani haina laurabasu lairabagi pankhaida kham thengna waraba miyoyama tom TV na thengnarakli Kaksing district ki manung chana leiba wabagai kairak maning lekai dagi chahi humphumanga suraba nayan chahi ani gi mamang da thengnakiba laibak thiba thodok amadagi haugat kangkhatpa ngamdana leirakli thodok aduda mahakki phairu amadi khwangi saruk sing da sokhibana haugatuna chatpa ngamdana ngasi phawba leirakli ngasi gi taibang pan asida mahakki ni haina hanna yengbada mayamba amanatana kanasu leitre nayan gi mayamba dusu lairaba imung oibana chakhawgi lanfamda lanthengnanaba honabada thoidokpa ehenba mateng pangba ngamjade mayambana piba mangolgi kachinamada nayan awaba kaya khangduna leli matamamada nayan mayum makai palami adubu chahi 10 mukki mamangda mahakki loinabi khainakhibadagi makhatana paw phaunakidre haugatuna chatpa ngamdraba nayanna chak thongba kon phengba fisu fizamna chingba nongmagi thabaksing masana tawjaduna leiri leikai yangang singna mahakna sizinanaba ising sokpibana chingba tongan tongan ba mateng kaya pangduna lakli adubu thaudaduna ta leibana angang sing adusu mahakki manakta changningdre haina nayanna thamoi sokna paudam lakhi angang mi amma lakbu u yadre aina bemasi ising du sokbiram mati amma tobim angang ge fakhonda hailam tanbi yawre mayam jina nuksi bidra cengki ji amma pirak ani pirak ahum pirak mu yawi adegi lupa nuksi bami lupa samji pipirami adu aina wa ceng wala gai adu thamjalli adegi aduga torga ai mayam jina mateng tobidna ai charaga ai hingjabani rakta olaga ai sabaido ai charabani akoibada leiriba miyamnasu nayangi fifam asi ubada nongma phadok lupa chama chani mateng pangba natana masa masagi ngamnaba honajaba maramna ahenba mateng pangba ngamde local MLA pradhan amadi member dagi kari sukanaba mateng amata phangdana punsi loiba ngai hori miyamgi marakta chatuna miyamgi mateng pangninglabasu upai leitana khanghauri chief minister hakselgi tengbangi card pairabasu sizinafam khangdana kangkhathang oina taduna lehori amaromda lairabagi pankhaygi makhada leiba miyoi singda piba chengi mahau nayanding asisu khanghaudri manipurgi chief minister MLA sing amadi miyamgi mateng thamoi sokna ni hauri mahaki anaba asi hospital da chatuna layeng labadi soidana phagani amadi miyamga mimanana amuk han haugatuna chatpa ngamlakhigani haibagi achet pathajaba lehori adumakpu hospital faubadang chatnaba amadi pubinaba leitabana kha chiktuna khanghauri Prime Minister Manipur sem biren bai mateng pa mi haidigi adi samda haidigi loina haidigi MLA mantri amda adu tana chatka thobu pai lite alibungo si haukiba chahi ani gi mamang dagi khoi khong phaigan gi fairuda sokpadagi laibak thiba thodo amada khong da sokhibadagi mahak asi haugat kangkhat ngamdana leiri mahakin haibada ngasi kanasu leitrabani mafam asida mahak masana khoi chak thongjaduna nongmagi changde be yadaba thabaksing masana tawjaduna leiri
mahakine haina hanengbada kanasu leitre hairiba sida mari leinaba authority singi member pradhan amadi local MLA na mijeng sangbidana leiri masagi chief minister haksel gi tengbang gi card pairagasu masibu guide tobinaba masi karai da sizinagadagi haibadu takpinaba leitabana mahaki card asi sizinabam khangdana leiri paudam jariba video journalist Naresh Kaloina na Onal Samandram Times of Manipur News Kairak Paugi marakta natin mabreng amatang lawsari. Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi lengchin biroksi mobile furniture Kwa Capital near Ufal Quarters Panthoibi embroidery da hauzik miyamna yamna pamnariba top blouse fanek sengau porloi amadi kangkhal na chingba luhongbada changba khudingmak amadi nupi oibi singi akemaugi potlam khudingmak ahongba mamalda fangbiragani loinana order su luxury lengsin biro ngasimak Panthoibi embroidery Sagolban Khamnam Bazar opposite Oriental College Imphal contact number 700-540-2267 The Great Wedding Sale by Mobile Furniture Sangray oil, agarwood amadi, tang na phangma machal kaya na semba adugumlaba iramdang asida puthokchaba Rehal perfume, Aryan store, Dove, Lico store, Jason amadi Ningthauzam Enterprises ta phangbiragani aikhoigi head office Hatami Nuthong near Symmetry Road. Break matungda taramna okchari Mars ki tang nipan fawbagi manungda CSIR Central Leather Research Institute Adyar Chennai amadi Lamfelpat Imphal West Laiba CSIR Northeast Institute of Science and Technology ka khusamnaduna lamdam asigi nat ka sagonaraba design sing da yumfam oiba pothok sing industry oina semgatuna marang kaina puthoknaba ahenba mityeng thamli haina CSIR Northeast Institute of Science and Technology ki scientist in charge Huidrom Birkumar ga Tom TV ga akhanana unaba amada phongdokre mahakna hai puthokadoriba pothok sing asi maru oina ningol sing na toina sizinaba shopping bag cloth bag tote bag fashion cool handbag lunch carry bag file holder yauna tongan popolam sing yauri pothok sing asi chada humfutra di fabric texture design lamdam asigi oiragani supna tagi chada taradi leather khaktana sabo oigadoribani haina wafam kya phongdokhi Sajariba production si akogi different types of ladies ki carry bag me amama leri ko si oibi na tragna koi tiffin carrier oibi or na tragna file folders oibi na tragna wallet oibi si koi hujik lebiriba product me am sing sini masai sida akoi na sinajariba raw material si koi Manipur ki fabric koi ki me amna dum sinariba koi fee makal varieties athabo oibi apabo different types of fee sing siga koi ki leather ga na tragna some metallic kenoga combined do ne then masideda koi na yamna chawna thrust area one thamjari sti koi ki local gi materials na maximum oina yamdrabada koi ki product amagi chada koi yamdrabada 90% natragana koi ki masidegi henba materials na koi ni Manipur sinaraga aduga some koi Manipur phangdaba for example koi ki metallic ki product leina ko or natragana koi leather sound jingsi machine mapandi kitang poraga su koi ki maximum di koi Manipur dagi raw materials use tor matungda kramai tona product develop tawgadage aduga high river product si industry form da tawraga koi mapanda kramai tona export tawgadage Amaromda lamdam asida fangba polam singda yumfam oiduna semga kadoriba asigi nungi oiba pandam di egg is policy na mai panglak pamikopta mapal lebak singda changdamnaba yaraba iramdamgi pothok sing puthokpani polam sing asi malemgi thakta puthoktuna mapalamda export tawbana lamdam asigi economic growth chawna tengbangba oigadoribani haina wafam kyasu phongdokhi
हारिबा कोई प्रोग्राम से सही अहुम की ममांग दे कोई ना प्रोग्राम से तौजरपनी मसई द बिगिनिंग द कोई की प्रोजेक्ट सारकपा प्रोजेक्टाइजेशन तौरपा मधुगी इक्विपमेंट प्रोक्योर तौबा मथंग मथंग अदगी नो हाउ तौबा अदगी मधुगी मॉडल डिजाइन डेवलप तौ मतंदा कोई मतम याम संग भाई तारे को अन हुजिकती कोई प्रोडक्शन से ऑल स्टैंडर्डाइज तौरगा कोई प्रोडक्शन ले रेव अदना फ्रॉम दिस मोमेंट इटसेल्फ कोई प्रोडक्ट से मार्केटिंग की वेंचर तौबा यारने ममांग दे कोई रिसर्च तौजबने करम प्रोडक्ट तौगनी मधुगी डिजाइन क्रमाई तौगनी मधुगी कलर कॉम्बिनेशन क्रमाई तौगनी मधुगी शेप साइज न क्रमाई तौगनी अदगी करम फैब्रिक नत्रगन मटेरियल यूज तौगनी हाइबदुगी रिसर्च तौरका नकोइना चै अहुम मरी जे थिनजरा मतुंगदा हुजिकती प्रोडक्ट से फाइनल तौरे मीन्स वी हैव ऑलरेडी स्टैंडर्डाइज द प्रोडक्ट तौरबनीना कनागुंबा अखोगी एंटरप्रेन्योर मना ए हारिबा प्रोडक्ट मंगा से अखोई इंटरेस्ट लेरे हारगदी प्रोडक्ट मंगा से एडॉप्ट तौरेना अदो मोय कमर्शियल प्रोडक्शन तौबी यारने यामना चुंबा वाफमनी एक्स पॉलिसीना मपुंग फाना चटनरक्ट्रिंगगी मांगोइनना लमदम असिदा अखोगी इरमदमगी ओइबा पोथोक्सिंग पाक्सन्ना मपान लमगी पोथोक्सिंगा चांगदमनबा यानबगी मवोंगदा पुथोक्तुना अखोगी एक्स पॉलिसी लाकपदा मायोकननबगीदमक्ता सेम साब हाइबसी यामना मरुओइबा वाफमनी वीडियो जर्नलिस्ट इलावती सिजोगुमियुंगा लोइनना कैमरा पर्सन संजोय लम्फेल पाट CSIR टॉम TV इम्फाल थौबाल डिस्ट्रिक्ट की खांगाबो केंद्र की मनुंग चन्ना लेबा नेशनल हाईवे 102 इम्फाल मोरे लंबीदगी खांगाबो बांगसी बुदोनदगी कियाम खोंगनांग मखोंग फावबा किलोमीटर मंगा सांगबा इंटरविलेज रोड नौना सेमनबगीदमक ngasi hanagi BJP Manipur Pradesh की वाइस प्रेसिडेंट TH जादुमनीना PMGSY थौबाल डिवीजन की एग्जीक्यूटिव इंजीनियर थियाम समुंगो अमदी स्पेशल कॉन्ट्रैक्टर M ज्योतिंद्रो यावना हकथेंगनना चतुना येंगसिनख्रे ngasi chatkiba yengsin khongchat aduda executive engineer thiam samungongna lambi asi mars tha yaksang mamangda semjinduna miyamda sinanabagi thajaba pikhi loinana hanagi BJP Manipur Pradesh ki vice president TH Jadumani na phongdorakpada hana koilas tharamba asi housing mafam kayada pothole kaya leibana miyam maru oina maheroi singna chathok sasin tawbana khudong chadaba kaya mayok na hale asida sunatana nongju tha lakpada hena khudong chadaba kaya mayok nagadaba maramna miyamgi khudong chanabagidamag lambi asi semjin binaba mari leinaba department hi miyoi sing yauna yengsinduna semjin binanaba khongthang asi lokhatpani department ki maikai digi lakadariba mars sa yaksang mamang fawbada semjin biduna miyamda sinabiyu haina appeal tawki highway 39 to Bangsilon road baya kiam khonang chata highway lambil si koigi मैमना अखोगी हौजलिबा कोयला थारमबसी यामने हेन सोक्सिनबदगी स्कूल कारी बगांसिंग खुदोंग चाबा लेत्रे अदुना थु मतमदे सेमनबा तक्सिनरुबदा चीफ इंजीनियर PMGSY की मखाद लेबा एग्जीक्यूटिव इंजीनियर थोबाल गी यून पुरिबा नाउ सामुगा अखोई कॉन्ट्रैक्टर का पुनि यंगसिनरगा मार्च फाउ मनुदा थबक सिलुसिनबरा तौनेना हाइबिरे दुगा आई माइकैदैसु थबक से थोदमदा Numit mangani ki manungda Board of Secondary Education Manipur gi class 1 dagi 10 fawbagi maheroi singi lyric sing kaithel da fanghangadabani haina Socialist Student of Manipur gi President S Yaimana thadorakpa cherol amana dabi tawrakli cherol asina makhata na hairibadi hauzik lyric fangdabagi oiriba wathok asi masagi oizaba thiba pukchel motpa miyoi kharagi thoksinni थोखन बनी हाइदुना मतम चाना लाइरिक सिंग फोंगदुना मरी लेनबा मफम सिंगदा यौहनबा ngamdaba प्रिंटिंग प्रेस सिंग ब्लैक लिस्ट तौगदबनी अमदी मथौ निंगथिना तौरिबा प्रिंटिंग प्रेस सिंगदा अहेनबा थबक पीगदबनी हाइरी SSA amadi ramsagi oza singi pithokta na leriba thagi tolo pithok piyu amadi oza singi promotion gi line thambiyu haina tongan ba dabi sing tauraduna oza singna changsilakpa sis work strike ki khongjang ngasi ga thana numit 19 shukre khongjang gi saruk ama oina ngasi su masing yamlaba oza singna khuyathong da leiba Imphal West ki JDO Zone 1 gi office ta wakan mifam chathaki khongjang adu da saruk yakhibi upper primary oza mayanglambam khogendrona SSA amasung ramsagi oza singna mahiroi singi khalaga matam kuina tolop phangdrabasu mathau tawduna lakhi adubu tha 9 hena tolop piwidana oza singna kayam kuina angang singbu mahi tambiba ngamgadoribano adubu athuba matamda oza singna thengnariba awaba si lengakna ubiduna warosin ama puraknaba honabiyu haiki hanglaba
ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯕꯔꯥꯕꯨ ꯂꯩꯁꯜꯂꯛꯇꯕ ꯃꯇꯝꯁꯤꯗ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯀꯅꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯗꯤꯁꯆꯥꯔꯖ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯀꯥꯔꯗ ꯑꯄꯤꯜ ꯇꯧꯖꯕꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏ ꯆꯠꯆꯒꯦ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯥꯛꯆꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯔꯥꯏꯠꯐꯨꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯑꯁꯤ ꯁꯔꯀꯥꯔꯅ ꯑꯃꯨꯛꯇꯪ ꯈꯟꯅꯕꯤꯔꯦ ꯍꯥꯏꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯁꯦ ꯌꯥꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩ ꯁꯔꯀꯥꯔꯗ ꯑꯃꯨꯛꯇꯪ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪꯒ ꯂꯧꯖꯔꯤ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯍꯨꯝꯐꯨꯗꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯤꯞ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯄꯣꯁꯠꯀꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯂꯧꯖꯒꯗꯧꯔꯤ ꯃꯍꯩꯒꯤ ꯊꯥꯛ ꯌꯥꯝꯗ꯭ꯔꯕꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯒꯗꯕꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 8131944063 ꯑꯃꯨꯛꯀꯁꯨ 8131944063 ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞ ꯔꯤꯝꯁ ꯔꯣꯗ ꯏꯝꯐꯥꯜ ꯐꯣꯟ ꯅꯝꯕꯔ 8131944063 Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner rupees 1 lakh, first runners-up rupees 80,000, second runners-up rupees 50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Manipurgi ahanba 24/7 cab service oriba lamjingba cab service na miyamgi sebada leizari apamba service khanbiyu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipurgi district singi maruaina Mau Senapati Ukhrul Manipurgi mapalgi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gidama contact tobirau 1800 1027 959 amadi 8794613154 Ekhogi website www.lamjingbacap.com Kha Korea da ngarang antarjati gi oiba thabak amadi malemgi selthum phagat hanaba honabada lokhiba thodang sing adubu singthaba oina Seoul Peace Prize 2019 India gi Prime Minister Narendra Modi da kusinakre ngarang pangthokiba thoram aduda Narendra Modi gi punsi amadi mahaki mai pakpa kayabu singthaduna namba short film amasu uthibaga loinana handaki asiga thana Seoul Peace Prize fangba miyoi asi Modi na 13 shuba oikre mamangda hanagi UN General Secretary Kofi Annan amadi German Chancellor Angela Merkel su fangre panba yabadi Modi na mahakna fangadoriba sel gi mana adu namami Gansh fanda piragani haina fongdokre Local prisoner singbu brainwash tawi haraduna Jammu amadi Kashmir sarkarna Supreme Court na Pakistani terrorist taretpu Jammu jail dagi Tihar jail da transfer taunaba haijakre Justice LN Rao amasung MR Sandgi bench na plea asigi matangda center amasung Delhi government ki paukhum ngairi Jammu amadi Kashmir gi Housing Council oriba Soeb Alamna Jammu jail da leiba local prisoner singda tongan ba lupki lalhoba singna brainwash tawi haraduna atopa mafam da Pukina Bahari, Tasi Taramari da Tokiba Pulwama attack Matungda, Jammu Amadi Kashmir Sarkarna, Laksar E Taibana Lalhoba Ama, Jammu Jail Dagi, Sif Tokinaba Court Asida Haizaki, Pulwama terror attack da CRPF personnel Nifu, Si Krabamatungda, Tolakpa Irangda, Center Amasung Atay State Singda Kashmiri Sing Amadi, Minority Simbu Ngak Senaba Supreme Court na Akan Bayatang P Krabani, Complaint Tangkalakpagi Matung ina Tabak Paikatana, State Police na, Officer Singda Kangan Kre.
Assam की Forest Department na lamdam adugi jungle da leiba miyoi lising kuntare lomgi claim yakidre Supreme Court की order matung ina miyoi sing adugi Scheduled Tribe and Other Forest Dweller Act listing ani taruk natraga Forest Right Act FRA की makada tharakhiba affidavit yakidraba tungda mafam adu thadok naba khangankre Assam yauna state taruk Supreme Court na FRA claim yakidraba Forest Dweller sing takthok naba khangankhiba leikrabani July 13 की hearing mamang faubada Thabak adu loisinaba court ki order asida palli. Ngasi Tripura Legislative Assembly ki budget session Governor Professor Captain Singh Solanki na warol piraduna hogdokre numit taruk ni chumna chathagadaba session asida state government na Higher Education ki hiramda anawa bill ama puthok lagani. Deputy Chief Minister amasung Finance Portfolio ki famsu pairiba Jishnu Dev Barmana ing lisingani taramapan kun ki budget lakliba ningthokaba numita puthok lagani. Tripura budget session asi March 1 fauba chathagadabani. Ngasi Manipur da phone kiba pauche singda kari maruiba pau yaukibage habdu mayam puna mu midyeng taminasi. Sangai Express awang nongpok state mangada AR da ahenba sakti pikre jingtam thong mananaba thabak paikhatli Chief Minister STDCM miyamgi khongchata saruk yaviu lambi semduna sineragani khongjang hangdok piro Biswajit laingoi pekpagi ayaba pide Syam Kumar pogna firm Parbung dasu helicopter service lehnaba honagani Chief Minister lupa koti sanipang ga yankhai taret kalak marifu mapangi tax revenue khongot pangamle Jayant Kumar Myanmar military na pressure piduna leirabadi wathok lakani haina NSNK na phongdokre Assam Rifles personnel singna warrant yaugdana mi phaba amasung thiba humba chathabada ayaba pikre Manipur dasu malemgi imalol gi numit pangthoknakre Naharol gi thaudang Topographic Need-Based Budget Center na thabakta onthok piragle Parbung dasu helicopter service lehnaba honaragani Chief Minister State Lottery paikhalabadi GST dagi lupa crore chanipan yankhai taret lakh marifumapan gi mathakta lupa crore chama hengatna lakpa yai Y Jay Kumar Center na eni da operate tawriba AR da ahenba sakti bikre Huyen Lan Pau IAS officer amana senza thumja gi mayokta laiki haibagi voice recording social media da thadorogle Manipur yauna Northeast ki state mangada AR na warrant yaugdana mi phaba thiba humba chathabagi matik mayai pikre Sana Laibak Home Minister na AR gi personnel singda warrant yaugdana mi phaba amasung thiba humba gi power sinakre Naga peace process ki hauzik oiriba fibam khanganaba RN Ravi Nagaland da lakadauri members singna karimata khanadana budget estimate ki general discussion loisin Mars ahum gi miyam gi khongchat saruk yaviu ECL Express Sotha River District sing ataiga thak manhanaba government na hotnari Chief Minister Governor na thamkiba address House na motion of thanks piduna haraukta yamna thagat phongdokre Malemgi oiba imalol gi numit palan pangthokre Aikoina irol iek thausadrabadi isagi culture amasung saktam mutkigani Mahavir Iraibak SSA amasung Ramsagi oza singi talap pidabadagi commission da wakat kre Jingtam thong manan chawkhatpa amadi nuai minabada lengak asina amata hundok lamroi Malemgi imalol gi numit pangthokre Loisilakpada maruiba pau amuka na pizari Manipur Legislative Assembly ki mifam sitting sugadaba mandre thangza amasung nomaizing yauksilabadi suraba yai Mars amadagi mikhal gi code of conduct lakpa yana leire Video conference ki khuthangda Union Minister Suresh Prabhuna Imphal Airport ta hangar Associated Apron amadi link taxiway sanaba urep uyung tamkhre Imphal More lambi chahi ani ahum gi manungdadi 4 lane oiragani haina Chief Minister N Birena haikre Amadi magini haibada kana laizadraba akhom nayan punsigi laibak thiba thodok amadagi hawat kangkhatpa ngamdana awaba punsi marel amada lelhauri Hauziki oinadi Manipuri pau mata asida loizare mieng tabiriba punangpu amukana khurumjari